Security force na tongan ba mafamda thiba humbugi thabak chathabada khulaiga konana lalhouba mari fare hairi farabasing adudi pambani luchingba UNLF ki ani abadi KCP PWG ki ani ni hairi makoi sing Bishnupur amadi Thoubal district gi fabani hairi pambani luchingba UNLF ki faraba mioi ani adudi Bishnupur district ki foijing awang lekai dagi khundrapam rakhe sahi kuntra amadi khundrapam Charles sahi kunmanga ni loinana makoina phaduna thamlamba pasoi part 4 dagi Laitonjam Delep Chahi Nifutare Su rescue to Bangamle Hari Aduga Atopa KCP PWG Gimio Ani Aduna Thoubal district Khongjong Kheba Chingdagi Ahung Sangbam Naubi Chahi Nifutare Amadi Tentha Khunau Jodagi Maibam Tomba Chahi Nifunitoni Hari Makoi Pasoi Amadi Kapam Yao Ngapigani Makoi Pistol Amadi Kapa Yaribam Maru Kaya So Fagatpa ngamle Hari